Good morning. Ngasi irai numit ko irai numit ki card ki message yung minara se irai numit se aham bata ko number ko akhoi gi irai numit ki number se 71 leire ko aduga color dana akhoi na sina gadab se sky blue gumba kai gumba dumaina season ba yai ko adi irai numit se number su leire aina color su haijare ko aduga amana akhoi na chak thong ba ko pada kai no masum hapon ha ba se ko adi irai numit ki oina haragadi ghee gumba se kitang ghee se chamach tangkhai gumba just maming gi oina dumai toroga happy ba yai ko ado card की message की मिनरसे दुगा टाइमिंग अफ होजा पे दिया ngase ko ngasi gi oina timing अफ बसे के के लेगे है बदो दो मसु यिंग मिनरसे को ado nungti gi lokthok ko maina ko id card se ahum khatang lokthok se card number 1 card number 2 and card number 3 ko sidagi ahamba leire ani shuba leire ko aduga ahum shuba ko ahum sidagi ama khalase ko hadi first card second card or natraga third card ko ado ahamba card khan bangi se ngoso ahamba ise leina ko ngashigi oina aingonda lakpa haitare ko aingonda mina kenom pibirak pani khangde aina suming mi gi damakta mateng pangani aduga mina so ai gi damakta mateng gumba kai gumba dumai lakpa do haitare ko phai ko dum numit gi oina haraga di ko aingonda afaba changa ko ko dumaina oina oi ko ahamba ise ko number 2 se ko number 2 sina haidi sidan laise akoi gi paisa gi kai gi stress katang lei be ai ko ado kem khandi gano haidi dum engonda hai tar paisa sidi energy gumba ne amuk lakani amuk chatkani adu dana haidi sida leina ko haidi yam tension lei ko le kaina matha kai su yamna sabo ko to bi da ba haidi nomata noma hai tar ngasi laktraga su hayeng di soidana lakani ko haiba ge adu ithajaba thambiu ko aduga ahum subase ko ahum subasina silai se ko hari thabak chatpa khotpa matamda confidently chatpiyo haina sida haiga da haraga di ko hari yamna ki gano keno ma chatto hari ngasi goina hari aina tawdori ba thabak to yamna kai haini ki ba khangdana focus thamo aduga phajana chatpiyo ko aduda koida mai pak khotpa maino leiri ko silai se ko adu sisina koi gi card ki message leire ko timing so hape ai mayam da haijare ko timing sina ayu ki pung 3 ga minute kun taruk tagi na pung 8 ga minute kun 3 phong leire ko adagi 13 ga minute 3 tuk tena 12 ga minute 59 phong leire adagi 3 ga minute kun 3 tena 3 ga minute 3 phong leire ko adagi mung 9 ga minute 9 tena pung 8 ga minute 59 phong leire dei 13 ga minute 3 tuk tagi na nongalamdai gi 3 ga minute 8 phong leire ko sisina koi gi ngasi gi oina afaba timing ko ado purnima se ngasi tobirasu ai ko hadi ngasi gi oina manifestation gumba tobirasu ai natraga hadi ngasi do sangre haraga di haying gumba kai gumba dumai tawrasu ai ko ado sida leire koi gi oina daily card message ko ma'am thank you